ngasi phong ki ba tungan tungan Manipuri se phong amasum thoki ba thawdo wathok singdagi maroi bi ipauk sing khongga saraga Manipur top channel gi maikeri gi mem thamjagi ahan bada MP kunga matho yaw mihut kunga manga na Manipur gi phibam hak thengna na yengsilure hauju phabu Manipur Prime Minister Narendra Modi missing oiri Gaurav Gogoi May Humdagi Manipur Tholok Dibakal Masil gi tamthiraba lan gi phibam India lainga ki Ministry of Home Affairs State Minister ama Home Minister Amit Shah yauna Ministries की official सिंखकता नतना opposition Congress की लुसिंग राहुल गांधी Trinamool Congress अमसुम अतई MP सिंगना हाकथिंगना लातुना येंगसिलमलाबा मतुंग हाउसिक पार्लियामेंट की नुंगजु मिफम सथरिंगे की सेरक्ता लेवा असिगी opposition party सिंग अपुनबा alliance India की MP कुनगा मथोय अमसुम party सिंगी मिहुत मरीगा पुन्ना मियोय कुनगा मंगा थुंगलाबगा लोइना मखोयने इम्फाल एयरपोर्ट हेक थुंगलाबगा Congress MP सु ओइरिबा Lok Sabha की Deputy Leader Gaurav Gogoi ने मणिपुर थोकलिबु वाथोकसिदा Prime Minister कदाइदा सटख्रबगे माक मणिपुर लाक्त्रिबा करिगिनो मसुम हाउजु फावो माक स्टेट असिदा मिसिंग ओइरि हाबु वाफम पाउमिसिंग फोंदोखरे माना मखा तनाहाय वाथोकसिदा करिगुम Prime Minister न लुसिंगुन मणिपुर इंगतपा पुरकनाबो होनारबदि opposition party सिंगसु सपोर्ट तौगने अदुबु महाक्ति East India Company गुम्बा वाथोकसिदा मतेंग ओइररोइदबु कयागी मतांगना होनादुना लैरे Manipur की मतंग मांगख्रे अदुबु India Alliance की ग्रुप ती स्टेट असिदा हन लाक्तुना मियाम की वका तारी मखातान सुतारगा पार्लियामेंट पुखटकने की परमिशन हंगबु वांग की पखुम मांग हाय प्राइम मिनिस्टर न वाथोक असि खननब ऑल पार्टी डेलीगेशन अमा सेमगदबने मधुर opposition party सिंगना हराउन ओकने मसम यावगने मान नकल अनि मकी मरक वरि सनदुन मौसागी इंगता पपुरंग बथाब लखतपसु opposition party सिंगी मेकेदिगी पामदि हाकि Housing refugee gumna relief camp sing the lairikliba mahiroi sing na aikoigi lairik laisu mahoksa gum tamnaba maisang sing da kahanba madi examination thananaba Prime Minister na hotna haningai ki North East state sing da musulmana oibigi mari karamna amuk hengat kari amadi amat oina Manipur amat oiba North East amasum amat oiba India ohenana bo honagane haibigi matangda Prime Minister digi opposition party sing ta pa pame ki Manipur की इसल इनाव सिंग मसाई मरम refugee गुमना लैरी हाइरदुना नुआइतब फोंदोकलदुना महकना हाय ngasi gi khongset asi ground satuna mitei amadi kuki gi awab tarab singi wari sing taduna makoi gi apam sing parliament pukhatkani loinana Manipur ingtap gi paujal piba lakpan haki ngasi thunglakhiba opposition gi MP sing gi Congress gi Adhir Ranjan Chaudhary Gaurav Gogoi Pholo Devi Netam Kodikinil CPI gi Santosh Kumar P CPM की AA Rahim, JDU की Rajib Ranjan, Anil Prasad Hegre, TMC की Sumita, RJD की Manoj Kumar Zwa, SP की Javed Ali Khan, Masum, JMM की Mahua Mazi, NCP की PP Muhammad Faisal, IUNL की ET Muhammad Bashir, RSP की NK Premchandra, AAP की Sushil Gupta, Shivasena की Arvind Sawan, BCK की D Ravi Kumar, Thiruthol Thiruma Balaban RLB gi Zain Singh amasum opposition party sing gi marini MP singa sin Impal thunglabag susampur satuna mapamadu gi CSO lusing sing amasum relief camp kharada su haktingna sangduna yengsin kibaga loinana moirang amasum akampa tahang relief camp sing susatuna lanje naratuna lairiba sing haktingna unaki hayeng makhoina Impal thadoklamdai governor Anisha Uike ga su unagana haidi ngasi numidang singmairong da leiba hotel classic grande da pangthokiba pawgi mifam amada India gi lengak pairiba Prime Minister lengak ti yawribi Union Minister singmadi India gi political party khudimangna Manipur da laktun yengsinbaga loinana Manipur ingta papurakna bo honagadabani haina Lok Sabha gi MP amadi Indian National Congress ki deputy leaders oiriba Gaurav Gogoi na phongdokre mana makha taraduna haiki aikhoi gi oinadi ngasi gi numit asi yamna nuwaitaba thamoi supu numit amani Susampur Moirang amati Impal relief camp sing satuna camp sing the lairiba miyoi sing unaduna wari sanarakiba loinana makhoi gi lehoriba phibam sing yengsalaki nakal animaki phurup singna ingda singna mausa gi punsida hanjinu tangdu loitana leipa pami ngasi aikoina Manipur da laktiba si state asigi asing oiriba phibam adu khanglaba matungda parliament pukhatuna khananaba gi panam da lakne India gi mipum khudimuna Manipur da tangdu loitaba pami lakliba MP singna hayeng Manipur gi governor ga unaduna wari sanagani loinana Manipur da oiriba phibam asigi matangna Manipur da lakliba tungan mafam singi MP singna yam kumna khananari watok asina mar moirga mipum khudima khamthengna wahalle haibasimadi yamna mek singli amasum parliament Manipur da thoklibi irang asigi matangda MP punamakna puthoktuna khanaba pami
पांथोक्लिबा पार्लियामेंट असिदा सोयदना मणिपुर की इरांग असिगी मतांगना पुथोक्तुना खना नैनगनि हाइनसु मागना मखा ताना फोंदोखि पाउगी मिफम अदुना मणिपुर की फिबम येंगसिनबा लाखिबा एमपी सिंग रिलीफ कैम्प येंगसिलरबा मतुंग रिलीफ कैम्प द लेहौरिबा मियोइसिंग फोंदोरकपा वाफम क्या पाउदोंखि ngasi pangthokiba pawgi mifam aduda AAP AITC CPI CPIM INC amasum JDU NCP RSP SSUBT gi MP sing amadi Manipur gi opposition party gi lusing yauna hanagi chief minister Okram Ibobisu saru yakhi haidi makasa tharak poina to pawna tira khongsang bi amasum tronglaubi lanpham koki militant sing nongmai amasum bom kablak padigi handuna kothona khre मितै नुपी अमदगी सही खरगी ममांगदा ममल पीदुना लेख्रबा मतुंगदा सेमगलखिबा हावलल खोपी कोकी कुलदा मकोइना ट्राइबल मार्टर्सनी थोंजिनजरबा मे अहुमदगी मितैदो ओनसिनदुना सथरखिबा लांदा लेखिद्रब कोकी जौ खुलाई पाइबा सामहेनबगी पाक्तकनबा मोंफम ओइगनि हाइदुना खुलसिगा ताइनरिबा सेरिकल्चर ऑफिस कॉम्प्लेक्स फावो सिटनाना सेंगदोखिबदगी हेना कंसिलखिबा लानगी मखा तारकना ngasisu tira khongsang bi amasum tronglaubi maningtang sarlonggi mitei khulsing tumna koki militant sing nomoi amadi bom kapsinduna akan balan tarakre thaudo sing asi nungtel pung ong makhairam tarakpada thokibani makoina landaba horakpadi khulsing asi bu ngaglaklibu khunja singa state force singa gi mekei digi su nomoi amadi bom na singma kapsinduna khothonaki adomoinamak nakalani gi marakta mishimina yawbagi paw optional oina phamangam khiti numidang athengmadasu amuhana numai makol tanaki adomoinamak nakalani na numai kapnaba lepkraba matungda central force ki maikedi mapam aduda bulletproof truck gasport haujilaktuna khulngak liba khunja ani pharaga puna bu honarakpadigi meyang amuknaraki adubu MLA ti shanti laktuna army sing adugu wari sanaraba matungda khunja ani thadolang phiadi makasa truck poina to pawmana koki militant sina kidnap tawkiba truck driver police na rescue tawkhre separate administration ki demand mitei sing onsinduna landarakpagi manungsana Khudong saba tanja phangmada mamal yamlaba posai sing phawo huran sinthi tawbagi thabak satharak liba koki militant singna Guwahati dagi Imphal tamna posai puduna lakiba truck AS01 MC 9298 ki driver ama Imphal da posai sing thamnamlaga hankibada KNAP gi militant singnaba singna kidnap tawraga pukhibadagi kangpukpi amasum Sarpraimana PS ki teamna kaubru lekha mathak Nepali basti digi rescue tawkhre thaudo sing asi numijungba pung taragani thirum tarakbada thokibani drivers ni Imphal mangna purakpa posai sing thamnamlaga NH2 da hankibagi lambida kaubru lekha yauksilabra koki militant sing asina truck adu namduna khamlaga driver adu faraga asoba senpham demand tawroduna Nepali taw sing thakki mafam amada pukhatkibani haidi paw si tabadagi police station anigi combined team na panthadana ma ki khungul lirakpada ngasi nungthul pung mangaram tarakpada Assam dagi driver Nirman Sainipu manga tekta kaidan rescue tawkibani haidi amaromdana ITLF ki Ginja buwaljong gi mathakta police na case lokale handak thulakliba lan asigi maruiba thaubu amu oiriba Chusampur based tawba indigenous tribal leaders forum ITLF ki media and publicity gi Ginja buwaljong gi mathakta Imphal police station na ngasi nungthul pung ohunga makhairam tarakpada case ama register tawdun lokale haidi case asi ITLF ki maikedi gi Khongsang railway station power post ai puba train thunglakhiba hawkhibadu nongmai amasum maruna sing khusu kulai sing pusalakpani haibigi wakum phongdorakpagi mayokta ya school singa kham laikai digi santan ha kom sai nifuga mathoi apakpa m samungo obami ema yauna complainant khrana file torakpa report ki matungina lokatpani haidi makasa tharak poina to perform na saitoni khunja singi makhata ba paudam yum kunga tere lom mai thakre khothona bigi thawdok makhata na thoki hakthengna ba paudam saitoni khunja sing me ahungi nungthilgi Bisnupur amasum Chusampur district anigi tainabada leidiba turbung banglada yan hana koki militant sing saugatpa makogi lamentu hen singna mitegi yung kya paktakna na mai thaba horakpadigi ngasi forward fruit maselgi marakta leptana satharakliba tamthiraba lana sigi saina nanglaba saitoni khunja ama ka pauksi esiga thasi kunga mari sanaki wari da yawba wafam khra paudam khra matungda Saiton Gram Panchayat ki ex pradhan Saivam Samungo amasum GPSC gi manung saliba Saiton Santipur wakha lambi dagi mayuma kai tumna mai thadokhibadagi lanjena duna leirakliba case Khelendra masamangna makhatana Saiton na thokiba thaudok sing paudam rakti ex pradhan pauksi sida phungdorakpada akan balan horakiba numit nini sanba me marida GPS na koliba mapamamda koki militant sing na mitegi yum sing mai thaba horakpada yum uhum sakhi amasum state force na thaudo odu lakshana na bohona bada koki militants manga laikide hairiba thaudo odu gi matung GPS gi manung saliba
hayai kon su anirak su boina me mangar ko ki militant sing na makata na makoi gi landa satharak padigi khutona ki haidi aduga me taraga mari amasum taraga manga gi lona ba ihing su saiton gp gi one number 1 gi manung saliba hayai kon gi mapam amada su hairiba thaudok ashiga manana khutona bagi thaudok laiki masigi matung su me kunga homdoi gi ihing su amu hana thokhi haidi mauna makata na haibra thaudok singa sina lokhidi masigi matung su salan konjin gi mapam amada su koki khulai paiba taraga mari taraga mangarong kum tharaktuna kulasigi mite gi yum sing attack tawna bo honarak padagi khulngak pu khunja sing na masanga thoksana ba numai ka padagi koki khulai paiba sing takthokibagi thaudok stokhi haidi maram sina gps na koliba mapam sing da hauji state force khara deploy tawraklabasu gps gi manungda lairiba khul khara gi nupi angang yauna miyoi kya lanjena duna lairi masum ahing tumna dana ngak shinbagi thabuk sathanri maram sina gps gi manungda lairiba khunja sing na matik sab state force personnel sing thambiduna makata na ngak shinbagi thabak lakot hanimagi apam lairi haidi amaromda saiton sandipur watha lambi digi case calendar na pauksi sida phongdorakpada saiton gram panchayat na koliba mafam singasi saiton hayai kon nganu kon laitan pokpi salan konjen part 1 salan konjen part 2 amasum watha lambi na singbu khul tare ni pa na pulaga saiton gram panchayat oibne haidi me mari da nganu kon yum ohum khak mai saki harakibadu asingmadi mai saki be yum taruni haidi aduga watha lambi khuldi punna yum kun gi mathakta mai sakre maram asina watha lambi gi yum mai sakraba miyoi sing haujik relief camp na sangjapam lawduna leinari haidi makhoi gi manung digi kharana khangna sana basing gi yum na sangjapam lawduna leinari loinana watha lambi gi lawpham pari samaga taramuk leibigi manung na sada kun gi sang khaktamak law pale ataidi singhong singya oibidi gi sang mangam da duna pan mangamdre watha lambi gi oina bsf personnel sing na ngak piri duga khungang asigi volunteer masu maira pai bising su ahinung thul khangdana ngak sili saiton gram panchayat ki manung da lairiba khungang punam ki miyoi sing tumpham safang khangdana ahinung thul naidana kari tholaga digi singnabadigi tumba saba khangdana ngak shinbagi thabak sathari hainasu pauksi sida makata na phongdorakli Panmayabda Bisnupur amasum Chuchampur district ani ki tainabda lairiba turubung gram panchayat ki ward punamak yauna tera khongsangbi maningi saruk sing amasum kwaktagi mapum kharadasu kuki militant sing akan mamongna nomai khakta natana bom phawbu kapsilaktuna akan balan chatharakhibadagi mishimina kya yawhrabane pham sing asigi yum kya mai thakhiba loinana mamal yamlaba lanthum sing su amanga ta thonkrabane thaudok sing asigi manungna kuki militant sing yum mai thabada sakpa yahodaba yum khragi कोर्टगी फौ खाइननबा संगलुब कोकी मिलिटेंट सिंग फारग पोखिबति ngasi फावबु मरि मखों खांग्रिबा मियोय खरगी थाउदोक सु लैथिबने अमरमदा साइटोन गी खुंजा अमना फोंदोरपगी मतुइना पाउक्सेशन रिपोर्ट तवबु यावखिबा साइटोन हाइना थोनखिबगी मरम अमसु मफम असिदा लैरिबा मितै सिंग अदुंगै सैतरे खुंथाकपदा मणिपुर थादोक्तुना बांग्लादेश न सिंग मफम सिंग लंजेनरुबदगी अमु हलक्तुना लैरिबा सिंगना अयामनि हाइना फोंदोखिबा खुंजा अदुमकना माकि वफम सिंग असिंग थांगै सिंग असुंबनि असुंब सिंग ओइरमद्रे हाइनासु सि पाउक्सी असिदा फोंदोरक्ली Makasa tharakpoina atopa pawmanamo ex army ship Manipur gi irangda mapan gi khutyawi Manipur hojik thoklibi irangda mapan gi khutyawram loi haningai leiti haina ex army ship general Narbane na phungdokhiba loinana tongan insurgent group sing China na mating pange hebo wapum su thamki Indian International Center National Security Perspective ki matang na pangthokiba Interaction ki tharam amada paumi sing na hangbo hang sing pakom piraduna ngamkhaida lebi state sing sarang na ba phigam leiba haibisi leva asage national security dadi aphabanati haiba wapam general retired narbane na phungdoki mangna hai chauki da phamaga loinana tafom thokpa thabak sing laokhatpegi daita leiba sing makoi gi tafom thokpa sing du ningthi na tawri haina khali oiriba phibam asida mapwa leba ki agency sing yawram loi hainingai leitaba loinana aihakti makoi gi khut soidana yawi hainingi maruina tungan insurgency group singda China na mating pange hebo wapam bangna thamkhi awang nong pok lamdam gi state Manipur hojik thoklib irang asida drug trafficking gi thaudang gi matangda hangbo wang amangi pakumda saikya gi mamangda gi drug trafficking gi thabak sing sathaduna lai amadi hauki sai khara asida drug fagat pigi sang handgalak li haina mangna phungdokhi mangna hai aikoi gi lamdam asi golden triangle Thailand Myanmar sum Laoski tainaba mafam dagi khajiktang thaptokna leibani Myanmar di matamda sarangna phibamda adumak lay amasum military gi lengaksulai Myanmar gi khwaidigi hena phaba matam phawda government na ningthini yengsinba ngambasi mayai thangba Myanmar gi saruk khakani India natragana China natragana Thailand ga tainaduna leiba state singdadi ningthini yengsinba ngamdi maram asina drug trafficking gi thabak sing adumak sathaduna lai hingsa
Manipur thokliba gi thawdoksing thoktuna leiba asidadi makoina tawriba thabak sing adugi kanaba phangba agency sing natragan atai actors sing leigani haiba wafam thamladuna army chief retired aduna hai sarangnaba phibam amada adumak lehenbana makoida kanaba phangadabana makoigi oinadi mauksagi phibamna hanjilakpa pamloi leiriba phibam asi lakshinna bi state amasum central government na honaba aba punama honnai haina ehakna khali adubo honaba yaba punama honnarabu hingsagi thawdoksing adumak makasa thaduna leiriba si asigi maramdi kanagu makharada masina kanaba phanganba adunani haina khali hainasu ex army chief general narabani na phongdoki soide loisilakpoina to papawna Myanmar gi sangsilakpa kuki foreigners sing lengakna halanko India gi national media amani opposition mayamna aran propaganda mayam ama sandoktuna Manipur bu masak thiale ngasi Manipur da sokna riba lanpham si Myanmar gi sangsilakpa kuki foreigner mayam ga maitai miyam gani awalan makhanamani Myanmar gi sangsilakpa kuki foreigner mayamna mitei kulda landarak libasi Indiana national media amadi opposition mayamna aranbu wapum kya sandokpa Manipur miyam amadi India gi oina lebuk thibani haina Socialist Student Unions of Manipur SSUM na sirol amada phongdorakli Myanmar gi sanglakpa kuki foreigner mapung fana India lengana takthuk triba phaw Manipur lan lepkani haibisi thajaninga hoide Maitai lan pamde adubu atopa mina lan singnaраklabadi mapung fana lan rusindriba phaw nganagadaba phurup nate kumja English singa magasama panga yangkhai ge mathoi gi matungda Myanmar gi sanglakpa kuki foreigners sing Manipur gi kudakta halangki gadabane masi India gi mathaudangni Indiana magi topom toppa thabak tawraktabadagi Manipur lan mayong narakpane matamsan Indiana Myanmar gi sangsilakpa kuki foreigners sing phagalamnabadi ngasi gi lan asi thoklamloi Manipur mitaina lan hokiba leite ngasi gi lan phamsi Myanmar gi sangsilakpa kuki foreigners sing na horapa lani lan asi lusin se hairagadi Myanmar gi sangsilakpa kuki foreigners sing mapung fana Manipur laimai gi tanthoktri ba phawba lan lusin Manipur miyam gi apambo iroi miyam gi amata ngairaba dimandi Myanmar gi sangsilakpa kuki foreigners sing mapung fana Manipur gi laimai digi tatokadabne khalaus de yumpham oiraga SSUM atubu matamda democratic oiba khongjang sangsinba horagani khongjang asida Manipur miyamna mapung phana sogat piu haina so apel tawri adu haujukuina di miyam paus matang se lusinjarage mas miyam punana wab din ngamina si